Thaksi Khasi Yaora-Badi chaokhat-pagi Khunai ama Oirakpa ngamloi haina Chief Minister N Biren phongdokhrei ngasi Imphal West ki manung chana changangai da leiba Harvard School gi Silver Jubilee Celebration thoramda saruk yakhiba Chief Minister N Biren makha taraduna Thaksi Khasi Yaora-Badi masa mathanta chaokhat-pagi lambida laktuna Nungai Yaiphaba Khunai ama Oirakpa Ngamgani lengakna paikhatliba tongan ba thabak thoram singda mahairoi singisu achauba saruk yauri Mahairoi singi syllabus ta state ki oiba regional ga mari leinaba sing hapnaba education syllabus committee ama semduna lamdam asida kanglup kaya leibage kari lon ngangnari kadaidagi horakpano haiba thigatuna lairik tambada yawhalagani Haujik lairiba mirol asina aranba singadu semdok haudrabadi tungi mirol da soiba kaya lakani lamdam asida kanglup kontra mari lengakna masak khangli masina taba mapaldagi changlakpa sing lokshinba yaroi maduda Khunai ase bumut khiba yabagi machak ama oirakani nakal amaromda Mizoram gi Chief Minister gi matangda paumi singna hangbada CM na paukhum piraduna masagi oiba kamendi piningde adubu India gi apunbagi saktamdi kanagumba amatana thugaiba ngamloi India si achouba leibak amani India amadi Manipuri gi apunbagi saktam gi damak lenga asina dumak leptona leiri ngarang kuki militant singna kautruk amadi ithaida nomai kapsalakhiba du khudakta security force singna chapchana khud handuna paukhum pikhi loinana lenga ki luchingba sing reshuffle lobagi wafam leibra hangbada kumjali singani kuntaretagi adumak minister reshuffle tawraga lakli haiki ngasigi thoram aduga mari leinana net amadi G exam da mai paglaklaba mahairoi kunmathoi amadi school asigi student award oina mahairoi taruksu certificate amadi selgi manapi duna ikai khumnabasu utkhi competition later kind of who's the winner khandopangam and hojiki amna so competition between government schools and the private schools machine ina pamamba aduna ngasi di madumak ko kana government issue kanna tawre private issue kanna tawra madugi output udi kana gino ekoi gi nation sigi ekoi state sigi ekoi me am garang mai koina launch tawriba IIT or NEET की दमक कोर्सिंग फ्री द फील्ड एग्जाम पास और मतलब खनकन अब मोई फ्री द कोर्सिंग फील्ड नि को मैंने मधु की पुथोनी मधु की खलक एनी प्रोफेशनल की मधु खलक सिंगो मो एखोइना गवर्नमेंट पुथो मो फ्री द मो मधु तमन ले दोइने प्राइवेट स्कूल की लाखसिंग की दमक 40% गवर्नमेंट स्कूल की तो बुदा करते सिलेबस ले कोई सेम लोग दोरी सिलेबस कमिटी से हमने हान बदे कोई कना होना हन खंगम संगे Honorable Education Minister the syllabus maximum regional state ki hat na ba ori communal pasing khang na ba kama bi samto ko hukre second point da adu matam da SRT ki kuthang da Manipur ki know your Manipur general knowledge GK ma adu matam da honga gani